Manipur dagi chatkhiba IDP yaupa miyoi nipan saba team amana ngase National Legal Services Authority NALSA gi member secretary in charge SC Munghate unakhre IDP singna thamkhiba point sing adu Supreme Court ki Justice Bhushan Ramkrishna Gavai da Pukhatuna Khanagani Haina SC Munghate na Thajaba Pirakhre hairi New Delhi gi 26 Man Singh Road Jaisalmer House cha SC Munghate ga ngasi ayupung tara dagi pung traga matoi fawba unakhiba aduda Churachandpur dagi lanjelakhibe Naurem Ongbi Rojitai yauna RK Khedasana RK Sophia El Subas Maitai Oken Maitai TS Lily Laima amade Hizam Hiramani Maitai Susavya K Unaba aduda IDP sige maikai dagi thamkhiba point kun yaupa Warul Singh kumna khanakhe Madugi matungda SC Munghate na Supreme Court ki Justice Bhushan Ramkrishna Gavai ga Mahaka ngasi unabada IDP singna thamlakiba point sing adu Pukhatuna Khanagani Haina Thajaba Pirakkhre hairi Panba yabade Naurem Ongbi Rojita Churachandpur gi Khumujamba Maitai Lekai dagine Irang asina maram oiraga Churachandpur dagi lanjelaktuna hauzik fubala relief camp ta leibane Kumja Inglisingani shumna kulhumdoi gi me ahumda Churachandpur da hangba license gun gi dukan ama kuki singna lut tawkhiba amade madugi matungda dynamite sizinaduna uful olhan khraba dukan adu mahaki mapuroiba Naurem Ibomcha Maitai gini hairi